Soglaba Kuki ahum rimsta layeng chathaba yahandabasi human rights khongoinabani haina kohorna phongdorakre. Haukiba tang tara mangada Kangpokpi district ki manungchanba Lailon Bai Faida NSCN IM amasung Masigi proxy ZUFK na bombing tawduna Kuki ahum asopan nanghan kibagi tawdok ado akan mamaongda condemn tawi thawong asti khulai paidaba civilian singi matakta chathaba terrorism gi oiba tawdok ni. Amaromda tawdok aduda sokiba miyoi ahum Imphal gi rimsda treatment chathaba yahandaba haibasi yamna ikainingai ni amasung thawong asi human rights khongoinabani haina Kuki Organization for Human Rights iski maikidigi thadorakpa chirol amana hairi chirol asina makada na hairibana sogliba miyoi sing adu rimsda santi oina emergency care da lainabagi ayaba pibagi mahutta yamlamna makoising adu hospital asida admit tawdanaba protest chathakiba aduda security gi maikidigi su tear gas kaptuna miyam adu butan khainaba honake ethnic identity da yumpham oiraga tamthina soglaba miyoising adu emergency medical treatment chathabada athingba pikhiba si yamna chawkhataba thawongni thawong asi medical ethics ke fundamental principles sing adu violate tawbani amasung Indian Constitution Article 21 gi makhada piriba rights sing amasung international humanitarian law khongoinabane hospital ama haibasi asokpa singi oiba yamna safe oiba mafam ama oihangadabane Kanglu ki line da yenglaga thabak tawgadaba mafam ama nate hairi Amaromda hairibana Lailon Bai Phagi attack ta chenariba miyoising faduna logi oiba chairak pigadabane attack adu konsakul da lairiba CRPF force mayadagi chatharakiba oibana tawdo asigi matangda akangnaba matamgi manungda investigation chathaduna maralaiba sing adu fagadabane rimsda laikatnariba Kuki youth ahum ado state government na makoigi safety amasung security pigadabane loinana makoi ahum adu mapungphana medical treatment chathagadabane makoigi guardian sing da facility khudingmak pigadabane makoigi care da ayat apan pirakba miyoi sing amasung organization khudingmak ki mathakta akanba action laukhatgadabane irang asina khwaidagi saitheng fangliba Lailon Bai Phai amasung Kuki zo village sing da yamna effective oiba amade misang mikhai naidaba security cover tawgadabane lubasigi maikaidagi hiram sing asigi matangda National Human Rights Commission Supreme Court of India Constitutional amade institutional authority khudingmakta mayek sengna khanganduna justice kidamak chapchana thengnagani hairi traffic police ama Thangna Lenlamle laikanakre ngasi ayuk pung 10:30 rom taba matamda samu makhongda traffic personnel ama Thangna Lenlamle Rims Hospital da laikanakre thawdok asida soglaba miyoi ado Imphal West Traffic Control da personnel oina laiba Kwakaithal mayai koibidagi Salam Tarun kawe mahak oi thangba narumda Thangna Lenlamle soktuna Rims Hospital da laikanakre press na phangba pawgi matung ina ngasi ayuk Salam Aruna samu makhong mayada duty tawringaida naha amana mahakpu Thangna oi thangba narumda lelamba matung chenkibane manang nakpada duty taramba police personnel singna naha adu thaudok thokpamdagi irap lapdana phake Janariba naha adu usoi pokpidagi aduga haujikna wahingbam leikaida hangba sana safam amada thabak suraga leibane mamingna umakanta kawi haire kari maramgi thaudok asi thokibano haiba chapchana khangba ngamdri CM na share lauduna narco coordination center gi meeting pangthokre drug lalonba singi mathakta akanba thabak laukhanaba khanakre Chief Minister Yumnam Khemchana chair lauduna ngasi secretariat conference hall da narco coordination center narcot ki mifam pangthokre mifam aduda home minister amasung security gi makok thongba official singchu saruk yabaga loinana narcotics and psychotropic substance ki khongol libada khudong chanabagi damak Imphal da leiba agency single loinana intelligence ki mapangal kankhat hanaba khanakre ngasi pangthokiba mifam aduna drug lana sijinaba puthok puchin tawbagi thabak thoram ting laksinaba mari leinaba agency singna paikhaliba thabak thoram ting review dauke mifam aduda home minister Govindas Konthaudam director general of police security advisor Manipur police ki makok thongba official ting Assam Rifles
Border Security Force amasung Central Reserve Police Force ki makok thongba lusingba-sing yauna tongan-tonganba security agencies singi mihusing su sarugya ki mi pamaduga mari lainana Chief Minister na Intelligence Interagency Informant Mechanism gi marakta pau pithok pisin yauna lainariba mari sing yengsin ki loinana Narcotics and Psychotropic Substance Drug lalonbagi network sing thugaiduna chapchaba thabak laukhatnaba kanaki Security Agency sing coordination lainabagi matangda Chief Minister Khemchana hai istelengang na drug lalonba amadi drug trafficking network amasung lonayadaba mawongda lalon itik tawbagi thabak thoram sing muthanaba laingaki achetpa phirep lei Narcot meeting aduna law enforcement amasung security agency sing mari fagat handuna drug na piragliba saitheng sing asi maipak na laksinbaga loinana naharol sing na drug sijinabadagi ngakthokjanaba tabak paikhatgadabani hena mateng pinaduna security agency sing mapanggal kankhat hanbada nadana drug sijinabaga mari lainaba awareness sing pangtokduna lamdam asibu drug laitaba lamdam ama oihanaba Chief Minister na mari lainaba singda khanganki Operation da kutlay yamna phagatpa personnel singda mana piragani haina lauthokre Manipur Police Army dagi lakiba kulay amasung Nongmei marusing ningthina phagatpa ngamba operation da sarukyaba police personnel singda lupa lakh amagi cash incentive piragani haina Manipur gi anauba DGP Mukesh Singhana lauthokre wafamadu DGP na Imphal East District Police Headquarter yengsinba chatpada lauthokibani numit marini gi manungda DGP na Imphal East District Headquarter da yengsinba chatpa Ngasigi asina anirak subani makok thongba police personnel singa unaba aduda DGP na hai state asida security gi section thawrang hena mapangal kankhat handuna operation chathabada officer amasung personnel sing charuk yagadabani official oiba record amagi matung ina Manipurda irang thokhiba matamda lakhiba khulai chada Humputara di khongatpa ngamkhre authority gi matung ina police army dagi lakhiba khulai gi masing adu lising taruk ne wathauriba khusukulai sing phagatnaba makhadana khongulibagi thabakchu chathari hairi